Online Manipur gi numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Ex-servicemen marakta Millitantsinga Thabak Twminnaramba thengnarabadi action lauragani government. Manipurda hojik thokliba irang asida ex-servicemen marakta Millitantsinga loinana Thabak Twminnaramba thengnarabadi makhoigi mathakta pension kakpa yauna action lawgani haina government ki source amana haidi. CNN News 18 na fangba source amada Manipurda hojik tathariba hingsa gi thodok wathok sing asida kanagumba ex-servicemen marakta Millitantsinga khusamnaraga Thabak Thourang gi praman phanglabadi mioi adugi pension kakpa yauna action lawragani asigumba thabak asi Tatharamba yaurabadi masina servicemen amasung ex-servicemen anigi marakta leinariba maridasu achoba kaiba ama lakani hairi paugi likhun asina makha tarduna haukiba numit kharani asida Kuki Millitantsinga drone amadi rocket propelled grenade chingba sizinaduna mitegi michomgi mathakta landaduna mishi mina kaya yaurakpadagi miyamgi pukning wakhalda mipaiba hengat halle Manipura tha taruk Fazilaglaba irang asigi waroisin ama puraktuna mausagi punsida hanjilaknaba Kuki amadi meitei frup anigi marakta wari sananaba agency singna akan mathabak lokhalli lengangna su hiram kayada wari sanaduna loisinaba akan mathabak lokhalli adubu frup anigi marakta aggressive oiba hengalakpagi fibam ama lakpa sina aruba amadi oiri haina su paugi likhunna sina makha tarakli pau sina makha tarduna hojik hena sathiba hingsagi thodok sing Imphal West amasung Imphal East ki peripheral area singda chathaduna mishi mina kaya yaurakli government na su hingsagi thodok sing district singda su makha tana Sandorakadaba haibagi nungnangba lairi amaromda nakal namatagi oiba Thourang amada mitegi khul sing ngakpa village volunteer sing security force na fa punbagi thabak chotharakpadagi khul thadokna khiba khudong chaba se Kuki singna lauraga mitei khul singda attack kaya leptana chathabaga loinana drone bombing fawba hojikti chatharakle matang asida drug mafia singna militant sing asida apaba makhalgi khusu khulai sing supply tawrabra haibagi nungnangba lengakta lairi drone bu khulai oina sizinnarakle haiba sidi chumle matang asida chahi asigi June thada Guwahati da drone da sizinnagadaba high end battery sing Assam police na fagat kiba simakna awang nongpok lamdamda drone kaya thajilakle haiba takle haina su phongdoragli nakal amarom da Imphal West ki sekmai area da ngasi ayuk ex-servicemen ama siraga leiramdai police tagi phangma pawgi matung inna ngasi ayuk sekmai gi mafam amada sina phangkiba mioi adugi maming Lalboi Mate kawi Mahakangpi district ki Modbum da leibani Lalboi Mate hariba mioi asi ex-servicemen ni hari mahakanagumba mioi na fuvadagi siba oigani hainasu pau asina makha tarakli khatarakpa update da Manipur miyamna Prime Minister bungakpifam thoktre Malik Arjun Kharge Tha taruk faraklaba Manipur gi irang ngasi center na pukjel sengna loisinna bahotna dabana Manipur miyam kham thengna awaba mayoknari asi yauna warba fibam asida nongmata Prime Minister Narendra Modi na Manipur da chatuna yengsindaba sina Manipur miyam na Prime Minister bungakpifam thoktre haina Congress President Malik Arjun Kharge na phongdoragli social media ki platform ama oiriba X to thadorakpa post amada Malik Arjun Kharge na mathaki wafam asi phongdorakpaga loinana Manipur gi irang asi state lengak asina laksinba ngamdrabana lengak asibu luchingliba Chief Minister and Biren khudakta lakthoklaga Manipur gi security crisis asigi responsible khudingma union government na punaba su taksilagli Malik Arjun Kharge na Manipur gi hanagi governor Anusia Wikena phongdoklamba wafam na hongna ningsingladuna Manipur da tha taruk faraklaba hingsa gi thodok wathok kaya asigi warosin puraknaba Honabaga loinana Manipur nongmata leiba asigi Prime Minister laktabada state asigi miyam penre asiguma Manipur gi fibam asida Prime Minister Narendra Modi amasung Union Home Minister Amit Shah na makhoi gi constitution na piriba mathau thawoidana atopa state singi political rally singda mai onsin duna leire haina sumahang na maral siki Manipur tholiba irang sida drone bombing amadi rocket propelled grenade attack chotharakpagi report sing lakpasina hojikti fibam asi national security da singna wafam ama oirakle Manipur gi irang asi loisinaba karigi Prime Minister Narendra Modi na hotna dribano haibasi state asigi miyam gi wahangni Manipur tholiba irang asiga mari leinana Supreme Court na lingkhat khiba Manipur Commission of Inquiry thijinbagi thabak yensinggadabani Modi lengang na CBI NIA amadi atai agency singbu lana sizinnaroidabani amaromda Manipur gi irang asi loisinduna mausagi punsida hanjilakna bahotnabada political party sing khudingmak amadi civil society organization sing punna thabak tawminnaba darkar oi hainasu Congress ki luchingba sina phongdoragli makha tarakpa update da Kuki MLA tara disqualify tawraga lehoriba MLA 50 na Manipur kanana bachap chaba fireb lawgadabani
Khoiramban Kaithal Phambi Nupisingna ngasi lamdamsigi Mairoisingi Khongjang asida saruk yakre loinana Kuki MLA tara disqualify tawraga leihoriba MLA yankhai na Manipur kannanaba chap chaba firef lauduna thokliba irang asi loisingadabani haiduna Khoiramban Kaithal Joint Coordinating Committee for Peace ki President Laisram Memana Phongdokre ngasi lamdamasigi masing yamlaba Mairoisingna Ras Bhavan tamna changsilakiba Khongjangda saruk yananaba masing yamlaba Kaithal Phambi ima Ivel singna masa masagi porpham thadokuna Ras Bhavan tamna khongchat chatki khongchat aduga mari leinana ima memana phongdokhibadi MLA singna masagi mathau khanglaktabadagi nomagi suraga hinglabasing Mairoi sing lambi lamjauda thoraktuna khongjang changsilakpani Manipur gi MLA yangkhaina political party gi khena bathamdana athuba matamda irangasi lakshinduna mausagi punsida hanjil hannaba honagadabani Karigumba wafam asibu lumna laudrabadi adungai haukiba kumja 2001 gi June 18 gi ihaudagi henba miyamgi khongjang changsilakpa yai haina pendaba phongdokhi Makadarakpada Maitai Lan Manung Asida Technopol District Asida Lairiba Yaknabasingi Khuna Choba Kwatha Hariba Si Mai Thadok Haudrabadi Tungda Yamna Kaiba Lakani Technopol District Manungda Kuki Macha Khudingna Kwatha Hariba Si Tumna Mangnaba Taurase Haina Kuki Singi Oiba WhatsApp group ki post Tathaga Narakre